ꯌꯦꯟ ꯃꯉꯛ ꯃꯌꯥꯝ ꯅꯨꯡꯁꯤꯕꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯗꯧꯕ ꯌꯦꯡꯕꯤꯌꯨ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯦꯟ ꯉꯧꯕꯅꯤ ꯌꯦꯟꯁꯤ ꯉꯧꯔꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯌꯦꯟ ꯈꯔ ꯊꯣꯡꯕꯒꯤ ꯃꯍꯤꯅꯦ ꯑꯗꯒꯤꯗꯤ ꯁꯤꯅ ꯌꯣꯡꯆꯥꯛ ꯃꯐꯣꯟ ꯃꯦꯠꯄꯅꯦ ꯇꯦꯡꯅꯧ ꯃꯔꯝꯗꯤ ꯈꯔ ꯌꯥꯎꯔꯦ ꯑꯗꯒꯤꯗꯤ ꯇꯤꯜꯍꯧ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯟꯖꯔꯒꯦ ꯆꯥꯛꯁꯦ ꯌꯥꯝ ꯂꯥꯝꯃꯦ ꯉꯁꯥꯏꯗꯒꯤ ꯄꯨꯛꯁꯦ ꯀꯨꯔꯨ ꯀꯨꯔꯨ ꯈꯣꯡ ꯂꯩꯔꯦ ꯍꯥꯏꯁ ꯁꯤꯗꯤ ꯈꯔ ꯇꯧꯔꯦ ꯍꯥꯎꯔꯦ ꯌꯦꯟ ꯃꯉꯛ ꯍꯥꯎꯅꯦ ꯃꯌꯥꯝ ꯅꯆꯤꯟ ꯊꯤꯌꯥꯅꯤꯁꯨ ꯌꯥꯝ ꯍꯥꯎꯋꯤ Oh my God! Wow! ꯇꯦꯁꯇꯤ ꯃꯩ ꯇꯥꯔꯦ ये पोते काप है तेरा बाप यहाँ छोड़कर गया था कि तेरी माँ नहीं रे Làm gì có vậy chứ này biết không một cái tung xài nên pin thùng này một rồi sẽ phải tăng mà phải tăng tàu đấy chip ở đây mà 난 음식이나 저는 이제 사포 더고요 모니타스까지 더 못 드리자
Pesa ka pang putri. Ahora này đấy. Bukan menepe. Màu sắc. Thì khó thì đó đấy. Mà xa nữa. Mà cuốc thì ôi nhâm mát. Si qua di base. Wow, wow. Anh pide challenge tong saya deh. Ide mukbangga ay ganda minaro ikan. Nah, ide
ꯅꯥꯐꯣꯟꯁꯦ ꯃꯌꯥꯝ ꯑꯃꯦꯠꯄꯁꯤꯒ ꯇꯤꯜꯍꯧ ꯃꯆꯦꯠꯀ ꯏꯟꯖꯥꯡ ꯃꯍꯤꯒ ꯂꯦꯝꯃꯦ ꯉꯝꯗ꯭ꯔꯦ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯗꯧꯕ ꯌꯦꯡꯕꯤꯌꯨ ꯕꯥꯏ ꯕꯥꯏ